Manipur thok li irang ase India langa ki proxy war ni hare dona Manipur gi wang ma ki changlakpa Zinku ki terrorist sing the India langa saugali makai proxy war ase kaidong nung loishin ngam loi haina Cocomi gi mai kai di thamlakli loina irang loishin na naba kumja lising am chapan yang khai ma thoi mamang da Manipur khunda minarakba furup sing na hona minase hana appeal tawrakli hirem asiga mari lenana ngasinung thil lampel pata leba coordinating committee on Manipur integrity Cocomi gi office ta paumi sing unaba mada lup asigi coordinator Somorendro Tokchomna sahi ani farakadoroba thoglibe irang asi India lenga ki proxy war ni haiba si mayek senglakli haukiba numit kharan gi mamangda Imphal East ki thamna pukpi khulgi uyok chung de leramba kuki militant singbo central force singna takthoktuna bunker khara thugai be thengna ki amade kuki nupi singna maram chadana protest tawdun irang horkpada tear gas cell khara kaptuna tankhai khiba budi tankhai khiba adu central force sing taseng thabakara tarak labra haina thaja narubane adu kangpukpi DCM sung SP gi office ta kuki militant sing yauna akan mamong da attack tawrabasu tumina election khiba ase laibak thibane SP soklo fawba action amata lokotana tumina election be yaning de mamang da su Churachandpur DC office mai thaba yauna irang haukibane maduda su action amata lokotana tumina election ki asinguma thawong sing asina mara moiraga India lenga na manada ba mi yengba ngam manaba miyeng yengba ngamdabagi mami tari kuki singna maitai gi mathakta sathari lan asida maitai singna lenga ki office mang tahan ba madi ban blockade sathabagi thawong amata laitri kangpokpi DCM sung SP office ta thakhiba hingsa gi thawdok adu de chenaba singi mathakta chapsaba action lakhotfam thoi amromda irang loisin ba haibasi lamdam sida kumjale singa matra pan yang khai ma thoi gi mamangda lairak law furup singna popi thaba umang kok pa yauna Manipur thugan na hona riba ase thing naba hona raba matam da oigan hana fongdokhi Kuki militant singna illegal immigrant sing aitar sina chatharak lan India khusam nara chathaba proxy war ni central process singna kaigumba thabak asum bakhra lokhalakpa manbagi mami ma taruraga amuk phagi tahan bai tare law and order ji koi tampak tang leibdong to aduga singda di leitabagi fiu ma hek to busi masi nungai te masi koi India na khodi ying mi yeng je masi sumdabra hai basi koi Cocomi hana thamdu lai hujikchu nan toriba SP office sugai dana koi gi SP so men khalon natraga DC office sugai tordi kari thoku doino haibatu madu miyam khagnar mane loy asiguma posi koi doni du namara leibang sa SP gi masabo shokna adiki SP office thugai nung nang den na tawbudu da hujibodi excellent da khudda paise masi yam laibak thibani madlo